Flight ticket launing mamal lauduna miyamda awaba piramba adu Imphal Guwahati bus service amuk hanna haudurakpa sina Kok-Hanba Ngamlagani haina Chief Minister Yumnam Khemchana phongdurakli. Kaksing District ki Wabagai Higher Secondary School da nauna saba laboratory toilet amadi classroom sing sangabagi thoramda wafam asi mahangna phongdokibani. Education Department na samagra Shiksha Manipuri ki strengthening of school gi makhada lupa lakh manifutara romchangna sakiba laboratory toilet amadi classroom sing sangabagi thoramadu da Wabagai SC MLA Usam Deben yauna maruoiba miyoi kya su saryaki. Thoramaduga mari lainana Chief Minister Yumnam Khemchana hai status sida thokliba irang asina maram oiraga ching amasung tampak ani asi changthok changsin tawbada lairamba nungainadaba duna maram oiraga Maitei singna Manipur gi wangmada thabak ama chatnaba khonabada flight chatpa natana atopa pambei leiramde madugi khudong chaba lauraga flight company singna miyamdagi launingba mamal lauduna ticket ki mamal ase ka hena wangna leirambani hiramasiga mari lainana state lenga ki maikeidagi mari lainaba singda kayara khanna chero tharabasu ngasi fawba madugi kanaba ipang phangdana lakli adubu ngarangdagi horiba bus service asina mamangda leiramba miyamgi awaba singa du soidana Kok-Hanba Ngamlagani nakal amaramda anoba laingak asi laklaba matungda Wabagai SC-da lambi semba haukhre athubada lupa crore 10 rom changna lambi sembagi thabak kharasu paikhalagani haina mangna makha taki सरकार के स्कूल से तमना तमना एडेड स्कूल बोरो गवर्नमेंट स्कूल बोरो तमना तमना फगल की सांग हेगले सम सम आई सिंजम दसु सिंगामा का हाई स्कूल लाइबा मुले अइना 2017 दा फोर्ट कारक मतम दा स्कूल दो अंगांग तरागा मरी खलेरने दुगा ओजा दे कुल मुले ओजा ना मसिंग हेले ओजा सिंग दो तमना तमना के वरी साइड छात्र हेंगलंद्रगदी ओजा सुम ट्रांसफर इखादो ओनी है वरी सुम साना बदगी तमना तमना हेगलकना अंगांग जिति सनी यांखै मुक छात्र तमे अदुगा ममांगी मैट्रिक की रिजल्ट तरा मंगा मैट्रिक थाबदा मी निपान नॉर्मल है अंगांग निपान फर्स्ट डिवीजन लेता मार्क्स को सुयाव सो आइना तमजनी इसी सरकार की स्कूल फगदबा हाइबसी आइकोई अचोबो चैलेंज अमा कोई तो कोई infrastructure nuaitaba khotaba mayam do koi maham tam sana simbang ngodaba kaya su le